MPCC na Sindhur Quit India Movement pangthokre President rule gi makhar mai thiraba leingak lo leibigi muhuta fresh election tawgadabani kemega sandra Sibasana Manipur gi President si India gi Constitution munna khangdri BJP amadi puna saminariba party na leingak lon sueraga Congress ta tainabi gi hainabi si lepana phagani President rule gi makhar mai thiraba leingak lo leibigi muhuta fresh election tawgadabani haina Manipur Pradesh Congress Committee MPCC gi President Kaisa Megachandra na phungthokre wapamasi ngasi India gi zati gi mapa Mahatma Gandhi amasum Indian National Congress na Englishing amag samapan ga nifuga ni thoi August marida sanction gi ba khongjang Quit India Movement amadi India Youth Congress lingkhat ki ba sei khumfuga manga surakpagi numit ningsing palan thorom pangthokpa ga mari lainana MPCC gi President Megachandra na phungthokki bani Impal gi Congress bon pangthokki ba thoram madura CLP gi leader Okram Ibo bi MPCC gi President K Megachandra CWC gi member gai khangam amadi party gi maru oiba thaumi kya na saruk yakhi loinana Indian Youth Congress ki thaumi singna IYC ki foundation dega mari lenana naha singna leba si buhiram khudimakta mangjil thana punaba panamda wasakpi gi thoram su pangtokhi thoram ga mari lenana MPCC gi President K Megachandra na hai miyam gi mihut laitabana lamdamasi hauze hiram khudimakta maning hanba haibadu wari ana layeng digi horaga lomi sinmi da piramba Central subsidy yamba mathau tawdri state lairabasing laita lairabasing asi masak khangdana PM Kisan card sajilambigi asabu wathok amasu laklairi mar makhata na hai President rule gi makhara asiguma mai thiraba lenga rona sigi mahutta fresh election tawgudabani haina Congress na demand tawribasi constitution gi manungsan ayaba pibagini masida Sivasana Manipur gi President na press briefing amada Congress to onchinduna phongdokki bu wafam sing adu constitution bu munna khangdaba political Guwahati da Manipur masani zali not ka kona na Assam police na phari Manipur masani Guwahati da police ki kangbuna zali not ka kona na phari hari paus nai ngasi is Guwahati police district ki timamana Basista police station ki manung sanba Bihar bari da leiba Odi showroom manakta singningai oipa mong da lakpa Hyundai i20 registration number DL 4C AX0800 si khamduna sik tobigi thabak sathaba matamda miyoi ani dagi lupa chonga satpi fake Indian currency note kunthra ka taruk amadi mobile phone ani ka kona na makhoi ani fraud ki banari pharaba miyoi ani edu Manipur gi samralatpam Prasan Sharma sei kunga manga madi wasim wang mahim sei kunga mathoi kau bari pharaba miyoi ani edu wohong pohong sathaba matamda makhoi digi phagalaba zali note adu Delhi gi Noida exchange tawna bu Guwahati da purakhi bani haiba khangmamli makhoi ani digi mobile phone sing adu forensic examination tawbaga loinana call record sing amadi message sing yengsin baga loinana zali note sing adu haurak pham thidokna ba hauji hotnari haidi Manipur masani Assam gi train station amadi ganja kg marfugani thoga kona na police na phari Dimapur gi Delhi tamla sakhigadaba Down bounds Arab Assam Express tungdun lak Manipuri masani amasu Assam gi Rangia railway station da security force na check tobigi thabak sathabada ganja kg marfugani thuga kona na phari hari pharaba mi ani edu Imphal East district gi Tariq Khan amadi approach Pathan kawi makhoi ani na ganja sing adu Manipur gi Dimapur phaba puraglaba matung Delhi tamna puna bo hotna man hari phagalaba ganja sing adu lupa lak nifugo manga rongi mamal oigene hari Pharaba mi ani edu haujuk wahang pong sathari hari Mitai singa wari sanaki ba thadau delegation Kuki singi yekna bani haina Kuki Inpi Manipur na lakthokre Lamdam asida santi thamna bagi dama kangluk irang asi tholaki ba sahi ani gi matungda Kuki Inpi Manipur gi miyoi taraga tere en sab delegation ama Imphal da laktu na maitai gi CSO singa yamna itihasik oi mongda wari sanaki ba du Kuki Inpi gi maikai gi yamna kan yaning da phungdok pa loinana Kuki miyam gi apamba masum apun bagi oiba struggle karimat Thauksadi hairaduna makoi singa si Kuki miyam gi yekna bani haina laptokre Kuki Inpi Manipur gi Information and Publicity Secretary Zang Haulun Haukip na thadura kiba chirola mada hairibadi thadau Inpi Manipur gi mihut sinduna miyoi taraga tere na sab delegation aduna thasi gi tarukta Imphal satuna tuan ba maite gi civil society organization singaduna peace talk sa hibani Kuki Inpi Manipur si thadau tribe singi apun budi yama thadau Inpi general headquarter ga punna satminari belup amani Maramaduna thadau Inpi Manipur gi thadau tribe singi mut sinna ba haibisi maram sadi
Maram aduna legitimate oiriba Kuki leaders sigi ayaba yaudana Kuki miyamgi muhut siliba thadau inpi Manipur natragana kanaguma miyoi khudima Kuki miyamgi apamagi miyokta leiba amasu Kuki community singna sangshiliba apunbagi struggle amasum aningba apama sibu karimata thaksadaba Kuki miyamgi yaknabani haina lawi thadau inpi Manipur amasu masigi lusingba singasi Kuki identity ga samnadaba amasung Kuki nati haina matam pumra claim tawriba kangbu singasina hauju thokleba Kuki mitei conflict asida Kuki miyamgi interest ta mutsinba natragana peace negotiate tawbagi moral responsibility turiti hauju oriba phiba masida peace talk ki mamingda khongchat pangthokiba si aruba ohangamani Kuki miyamna awaba kya mayu naringai masu mayu mekei leitabadagi awaba kya mayu naringai serasida asiguma thong asi yamna sumnaba thongamani amasu genuine oiba mong dialogue sa thaba haibasi community asigi ayaba oigadabane amasum Kuki miyamgi maram saraba kholaw si local national international amasum stakeholder khudimangna khangbaga loinana Kuki community singna taliba justice safety amasum security asi na thaiduna puna bohona bu khudimag reject of him thui haina su phungdorakli WCKCSO NS2 gi kangpok pida sa tharamba banhan dokre Foothill Naga Coordinating Committee na Foothill ki area da Kuki singi mathata sa tharamba bangi khongjang adu aduga maram oiraga WCKCSO na ngarang digi hauna NS2 Imphal Dimapur lambi gi Kangpokpi district area sa tharakiba economic blockade ki khongjang adu handokle haina working committee Kuki CS na thadorakpa sirol mana phungdorakli sirol aduna makhata na hairibana bangi khongjang aduna maram oira Kuki jau miyam awaba masum kudong thiba kya mayo na khrabasu Kuki jau miyam ki mathata sa tharakiba communal blockade adu governor na miyeng sangduna hangdokiba adugi damakta nungai phungdokli loinana UNC gi mekedi issue asida miyeng sangduna masum humanitarian principles ngadu mapung phana sagotkiba adugi damakta su tawbimal khangpoli amaromda economic blockade asida Kuki jau miyam amadi well wisher singna mapung phana support tawrakhiba adugi damakta su nungai ba phungdokli hari aroibada siol asina hairibana Kuki jau miyam gi lifeline organization amana detect tawbagi thawong asi yaba ngamloi hari Operation Sindhur manung da Pakistan ki fighter jet manga kaptaki IAF Operation Sindhur manung da Pakistan ki fighter jet manga amasum asoba aircraft ama kaptaki haina Indian Air Force IAF na phungdokre Bengaluru da pangthokpa tarataruk suba airship Marshal LM Khatre lecture da saruk yakhiba Airship Marshal AP Singhan hai Russia na sab S-400 air defense system sizinaraga Indian Air Force na Pakistan ki fighter jet manga amasum asoba aircraft ama nongthukta kaptakhi terrorist na Jammu and Kashmir ki Pahalgam attack sa thakraba matungda Operation Sindhur sa thatuna Pakistan occupied Kashmir da laiba terrorist ki maruiba kem kaya marum ama ta thonki Pakistan ki Bahawalpur da laiba Jaish-e-Mohammed ki headquarter sound ama ta thonki hari May tareta Indian Air Force na nongthakti attack sa thabada terrorist ngi maruiba mafam mapan ama ada thon ki bagaloinana Lashkar-e-Toiba ki headquarter su thuwaiki misam taba mafam ta leiba headquarter oiba maram ningthi na thorang toraga terrorist ngi kem adu ama ada thon ki bane matung tarakpad India na Pakistan occupied Kashmir gi mafam mapan na nongthakti gi attack sa thaduna terrorist ame na hat pangamki Pahalgam na terrorist na misam kunga taruhat ki begi laman khumbu oina Indian Operation Sindhur sa takibani Amaramdana Trump Putin August taraga mangada unagodori August taraga mangada US President Donald Trump na Alaska Russian President Vladimir Putin ga unadanu wari sanagadori hari lusing bani unabada hausi Russia amadi Ukraine ge marakta sona riba lan lephanduna ingtapa pibam lehanabagi matangda khana nainarabi ya haina thajanari mamangda ningsingningai oiba Armenia Azerbaijan peace agreement ama White House ta khuyek pinakraba matung President Trump na hai athuba matamna Russia amasum Ukraine gi marakta yasinaba purakpa yabegi phiyom da leire malem gi mafam punamakta saitheng piriba maramna Russia amasum Ukraine gi lan lephanana bu hona tangai fade henasu manu makhatana phungdokhi Kuki singi lifeline oiba lambi sema ministry ne yakri thabak to onthonaba Manipur lengak ta khangalakre Kuki sina kangpok pidasa tharam economic blockade khudak tagi handokre Foothills Naga Coordination Committee FNCC ga ngarang wari sanabada Manipur gi Home Commissioner and Ashok Kumar na German road natragana Tiger road na singu CM ayaba lengana pikiba leiti haina thajaba pibadagi lambi adu sa tharama ban handokraba matungda lambi adu CM ga dabani haina ministry na Manipur lengak ta irakpa sirol ama social media ra viral oirakli
Ministry of Development of North Eastern Region donor nadi Manipur gi singi saruk ta lambi semanabi ki matana Manipur leingak ta tharaki ba sirol adu August taruk tani Donor Ministry gi Joint Director Pausian Mung Tanglut na Manipur leingak ki Chief Secretary da ayi ba sirol ama tharak tuna Kuki Inpi Manipur gi apambi gi matungina singi area da phaunabi ya lambi ama semanabi ki matang da khangalakhi bani August amada Kuki Inpi Manipur na India gi President Draupadi Murmu memorandum ama pisinduna Manipur gi singi area sing da akhana phaunabi ya lambi semina ba taksinki Kumza English nganiga kungo homdoi gi me hum digi hauna Manipur kangluk ki hatna sunaba thawdok sing leptana tholakhiba maramna Kuki phuruk ki miyoi sing sadok sing tawba sauna khudong sada mayokna ba maramna singi area da akhana ba phauna ba yaba lambi ama semgat bagi tangai phadaba lai hainasu Kuki Inpi Manipur India gi president taksinki Ministry na tharakriba sirol aduda Tiger Road natragana German Road na singbagi maming di pandit aduba Kuki singi lifeline ni hairiba lambi asidi naga singna palliba German Road Tiger Road haibasi natana leti masimang na state government ga central government gi marakta pau phauna daba man phibam ama semgale natragana naga singi asawa phathana balambi semigi ayawa piroi happiness singba phongdok pra haibasi haujiksu wanga moirakli Amaram da Nagasing namna kundaba mapamda German Road Tiger Road haina mingthonba lambi semjilakpa amasum suspension of operation da leiriba Kuki militants singi designated camp sajilakpagi mayokta FNCC na Kuki sing janghandanabigi matana kaukhiba bangi mari leidana ngarang Manipur gi Home Commissioner ga wari sanakhiba state lengana asigumba makhal gi lambi semnabigi ayaba pikhiba leiti haina phongdokpa lekhrabani kariguma logi wangmada asiguma makhal gi lambi semnamba tarabadi mathau taba action lakhotkani haina nakal anina yana purakhi su agreement amasum designated camp gi matana naga singi pukning da phawri ba nungnang bu punama ko honana ba state lengang na athuba matam da center ga tanaduna matik saba thaurang laukhatlagani haina sunakal anina yana ba purakhi singmai kokthokuna popi pambi thajilakpagi matang state lengang na war on drug laukthokuna popi thabagi thabak chenari ba miyoi sing narcotics drug and psychotropic substance act ki makhada matang matik sab action lokotuna lakri state police amari central agency sing na mafam kya popi pambi sing paktak nana mangan takhan begi thorang lokotuna lakri matung tarakpura su karama mafam da popi pambi tharambaki haibatu kupni yengsilaga mangan takhan begi thorang lokotkani hana nakalani na yana ba purakhibani haidi Times OC1 haukiba August ki tang manga dagi numit mari ni sumna satharakpa quiz competition gi prize yen thokre Thaunawzam Ibobi Memorials English School Times OC1 haukiba August ki tang manga dagi numit mari ni sumna satharakpa quiz competition gi prize yen thokpagi thoramama school asigi auditorium hall pangthokre School asigi mahiroi singba masa masa gi personality hengat hananaba madi atop competitive exam singda mai pakna bagi panamda pangthokpa competition asigi loisin bagi thoramda Times ki principal oinam Barun ISTV gi correspondent Premchan Namra Times Parents Association ki President Sagolsim Rasmohan Apun Manaharo Lamjinglu ki President Haikruzam Sava International Tourist Union ki Publicity Secretary Arun Thaudam Saruk Yakhiba Loinana Mithunglen Singna competition asigi makok mathang taraba singna mana mathum singen thoktuna pungning thawtkre Tampaki mafam singdagi gari hura laga singi mafam singda sendongi khalaga yolamba sienaba miyeni phari Tampaki mafam singdagi gari hura laga singi mafam singda sendongi khalaga yolamba da sienaba miyeni Thawal district ki Khongjam police station ki manung chanba phundrei mamang lekai digi Manipur police ki kangbu mana phari hari Iramesigi matana police ki mekai digi thadorak pachirola magi matung ina faraba miyoi singa duri Tengnapal district ki Khuisaibung village dagi Dangsawa Sanjoi Maring sai kunga mari amadi Tengnapal district ki Lamlong Khunau dagi Khoitong Premsen sai taragam papan kawi hari makhoi digi Honda Activa amas phokat pangamre haina sirol sina makha tarakli Engineering pass toraba mahiroi kya thabak phangdabigi awaba mayunari samunghau Diploma Engineering student in PSE Singidamakta Career Guidance ki nomigweba seminar ama ngarang takiyel gi Government Polytechnic Campus ta leiba Institute of Engineering India IEI Manipur State Center ki senior hall pangthokre thawramaduga mari leidana Diploma Engineering loiraba mahiroi sinama palam singda leiba Public Sector Undertaking PSU amadi Public Sector Enterprises PSE singda Sangkiba Yanabigi Tanza Lawi Haina Government Polytechnic College Imphal ki Principal Mabam Samungong Fongtokre
Institution of Engineering India Manipur State Center की Chairman as Vishnumikan Government Polytechnical College Imphal की Principal Engineer Ligmapam Samungau Power Grid Corporation of India Limited की Managing Manager Laimayum Amarjit Sharma Government Polytechnic College की Senior Lecturer Rameshwar Maite Athopamamadi IEI Manipur State Center की Honorary Secretary Dr. T.S. Subhash Chandra Mithunglen Singh ओइना सरुक यादुना पांगदोकिबा थौराम मदुरा लिंगमाबम सामुंगौना मखा तारादुन हाय लाइबा आसी की ओइना इंजीनियरिंग कॉलेज लिसिंग निपान हेनबा अमदि डिप्लोमा कॉलेज लिसिंग मरी हेना लैदि असिगी सही अमदा माहिरोय 1.5 मिलियन पास तौरी अमदि डिप्लोमा होल्डर लाख मार्फुरम पास आउट तौरी मसिना माहिरोय क्या अमदि थबक फंगदबि अवाब क्या मस मयुकनदुना खांगदुना लैदि असिगुंबसिंग असिगी मरक्ता मणिपुर गुंबा इंजीनियरिंग कॉलेज सिंग असिदगी पास आउट तौरक्लबा माहिरोयसिंग स्टेट असिगी डिपार्टमेंट खरदा थबक तानादुना लाइथोकपगी महत्ता मपालम सिंगदा लैबा पीएसयू अमदि पीएसई सेक्टर सिंगदा करम संगदगी हाइबगी मतंग निंगथीना खंगंदुना सेक्टर सिंग असिदा संगनखिनाबो होनाबनी हाइबा वाफम सिंग फोंगदोखियेना पाउसदा मखाताना स्पलकली अमुकोगी मियेंग मखादा सगोल तोंग मयाय लेकागी लौमी सिंगदा हार फंगनख्री All Manipur United Clubs Organization Amukogi Miyeng Makhada Imphal West District United Clubs Organization IWDUCO na District Agriculture Imphal West Unit kusamnaraga IWDUCO gi Unit Organization ama oiriba WIUCO gi Area Sagoltong Mayalekai gi IWUC Community Hall Uria Bek Sahum Laumi Sing the Legana Lepa Mamalda ngasi yenthokre hari Uria Yendopiki Thoramadur Imphal West District United Clubs Organization की President के Momosa Secretary Laisaram Kumar Ningthau Finance Secretary Oina Pravin Y Bikram Assistant Organization and Khoken Joint Secretary Amadi Assistant Secretary Publicity Maimu Mamasum S.H. Thoy Basharma Additional Secretary Publicity Nising Bashar Gyaki Haidinasu Paus the Makatana Fong directly to attend Nasuna Miam Tamzage Housequin the Miam Paus Matansa Lusinjaragamas Makatabano Bab that Miam Punanga Minesena Channel Sigi Maketi Mang from the Makatana Tamzari.